ngasi phongkiba tongan manipuri sifong singa masum thokiba thawdo wathok singdagi maruoibe I pausing khongo saraga manipur top channel gi maikedi gi myamda thamjagi ahanbada petrol amasum diesel gi mamal hengat halaga Narendra Modi lengakna miyam gi isubli AITUC corporate mapusing yokhatpa Prime Minister Narendra Modi gi economic policy makhada misa miyam yauna middle class ta leibasing awaba ipakta irakna hale Senjau paiba corporate mapusingi tax hantahalaga misa miyam digi indirect tax khongpot naba ming the petroleum products mamal leptane hengalakpadigi nong madalupa satruk satret tanba miyoi kya imung puba ngamdabagi awaba mayuknari haina All India Trade Union Congress AITUC Manipur State Committee gi Secretary A Sarat Chandrana thadorakpa sirol amana hairi Sirol asina makha taribadi haukiba numit taragani thuini gi manung sida petrol amasum diesel khaktagi mamal tararak hengkat hengkre thausil asina hingbara changba tangai fadraba polam kya gi mamal khangen hengalakpagi mathakta nomagi su nomlagi hingnab honariba masing yamlaba lairaba imung kya su sathok chasin gi bara saruk ani uhum hengalakpalegi nomada sara ani suna saba phangdabagi awaba mayok naraba masing hengalakpa thengnari Narendra Modi na Prime Minister oirakhiba English singani taraga mari dagi leba asida awonba ahongba kya purakpa ngamkhre haina Union Minister singamadi BJP na lengak state kya gi minister singna amuk hana sakti paiba misa miyam gi punsi mahing thagwong hanma ngamlagani haina toina phungdok sarabasu malem gi sakhut mangjil tharaba madi sakholagriba lebak singi saba maning thungdraba lebak chamaga taraga ni thoigi maphamda barat leiri haina handakta World Food Organization of Phongdokhibadu lainga asi misa miyamgi khandabani haibadu Narendra Modi amasum BJP na sakti paiba state singi minister singna khangpham toi petrol amasum diesel thawgi mamal hengalakpagi maram kaya laingakna sengdorakhiba leirabasu malemgi songdoktriba thawgi mamal hantharakpa matamda lainga asina petroleum products singi mamal hantahananaba thawrang pekhatkide masina taklibadi lainga asina corporate mapusingda ehenba sendong lakhananaba petroleum products singi mamal leptane hengat hanmani thawsilasi punamakna ninda tawpham thoi hainasu pausna phongdorakli Makhasa tarakpoina to papawa mana NACN gi kadar sing khulai ga kona na fare center amasum naga outfit singi marakta Delhi da wari sanari ngai sairakta NACN gi tunga faction singi kadar manga Nagaland amasum Kohima dagi khulai ga kona na fare amasum makhoina phajilamba hostess ani kalle haina defense officials singna phongdorakli Defense spokesman amana phongdorakpada security forcing amasum police ka loinana sathakibo apunba operation amada Nagaland dagi Dimapur district ki manungsanba daba gaon dagi NSN Sikisumi group ki kadar mari faki kadar singasina misikito dagi kidnap tawkhiba mi ani su rescue tawkhi amasum militant sing dagi lalhaubaga mari lainana document kya recover tawkhi Spokesman asina makhatana hai army amasum police na satakiba atopa joint operation amada NSN IM gi active member ama Assam gi Tinsukia district ki manungsanba Tinko Pani Reserve Forest manakta gi faki mawondagi 7.65 mm gi maru round ohum yauna pistol ama safety fuse ama detonator ama amasum explosive gram sanigi yankai recover tawki pharaba NSN militant mangamak police ta sinakre sairak Thengnare muibana lusingba NSN IM gi lusingba singna New Delhi the center gi interlocutor AK Mishraga makhatana wari sanari haukiba sayola pangthokiba meeting amada Nagaland gi minister Nephi Riosu sarukya khiyari Mishra na handakta Nagaland da NSN IM gi lusingba sing tongan ba Naga group sing amadi Assam gi CM ga wari sanakrabani hainisu pawmana pali Makhasa tarakpoina to papawam Afghan drone attack ta laikhidraba singi imung manungda compensation piragani US haukiba August thada US na Kabul satakiba drone strike amada sahi nauriba angang taret jauna Afghan tara sian kiba thawdo dugi matangda Washington na nungaitaba phongdokraba matung laikhidrabagi imung manungi miyoi singda compensation piragani haina phongdokhibaga loinana hairiba miyoi singa sina US ta laktuna settle tawningba leirabasu madugi ayaba piragani haina Pentagon na laktokre hiram masiga mari lainana Pentagon gi wongang loi amana phongdokibida haukibo August thagi
kunga mapanda Islamic State Khorasan gi members sing leramba yai singnaba mafam amada American force na drone strike chataki makoi gi coordination gi report matungina drone strike chathariba mafam adugi akoibada civilian sing laitre haina confirm toraba matung attack adu launch tawkhibani laibak thibidi thawdo odu sahi nauriba angang sing yauna miyoi tara sikhibani Washington na thawdo odu gi matangna Afghan miyam da nuaitaba phongdokhibaga loinana makoi gi imung manungi miyoi singda mateng pinaba phirep lawrkhibani US na kaidaunungda makhoiga satminariba amadi US na maram oiraga awaba taraba singi mateng pangnaba phirep hongba leite haina supali atopa pawamana MP hatkiba terrorism gi thawongni British MP David MS pu thangna thinduna hatkibagi thawong adu bu nakal kyadagi yaningdaba phongdorakhibaga loinana thawong adu terrorism gi oiba thawong amani haina pienaba phongdoknarakli thawdo asigi mari leinana Metropolitan Police na phongdokhibada haukiba irai numita London East ki search amada pangthokiba mi phamamada saruk yakhiba masagi sai khumfuga mathoirum suraba conservative lawmaker asibu thangna thinduna hatkibani thawdo sida chenarama yai chingnaba masagi sai kunga mangarom suraba nupa ama police na fabangamkre Essex police na makhatana phongdokhibada thawdo odu numit yungma matung pung baroga minute taragum doi tarakpa matamda thokibani thawdo thokpagi paw hek phangbaga emergency team ama mafam maduru sangsinki search adugi manungda MP MS thangna mafam kyara thinkibagi dakphamga loinena leimaida tahatuna leramki makpu kudakta manaknakpa hospital pukhatuna laikatnana bohonaki adubo makki asokpaduna maram oiraga thawdo thokphamda adumak sikhibani hari amaromda thawdo asiga mari leinana farba miyaidu British nationalist ni ma Islamic State group ka mari leinanamba yai haina su singnari atopa pawamana mo observation home da juvenile ama suicide tawkhre Bihar gi Bhojpur district ta leiba children's observation home COH amada masagi sai taraga taruk suraba juvenile ama suicide tawkhre irai numiki numidanga thengbada official singna Monu Kumar Koba victim adugi thawai kananaba sangsin kiba matamda sarangnaba adugi khudongchaba lawraga atai inmate tara COH adudagi senki COH adugi superintendent Ravi Shankar Barma gi matungina observation home aduda juvenile inmate marfuga tere lei khidraba na adu October tarukta COH aduda thamkibani Barmana phongdorakpada victim adu numit kharani gi mamangnasu final thalaga suicide tawna bohonaki inmate marfuga taret ki manungda taraga mariti quarantine center da thamki monusu quarantine center da thamki ma washroom da thori yalaga siramani thawdo du gi paw phangbaga aikoi mafamda thuna changsinki mahakpu aikoina rescue tawke amasung hospital amada pukhi tawge musung doctor singna mahak si de rakhi sarangnabagi khudongchaba lawraga juvenile inmate tara mafamda gi sen khre haina supali Loisilakpoina topa pawamana singhugi mihat nihang sik ama surrender tawkhre irai numit ki anganbada singhu border da nupa matam thina halambagi thawdo nihang sik amana yajakhre sourcing gi matung ina Sarabjit Singha kauba nihang adu police ta surrender tawraki amasum hak thangja numita court ta puthokani sourcing na hai singhu border da nihang kangbu amana purakpa sagol sing Sarabjit Singhana yengsinki laining laison gamari lainaba kholau kya laukhiba miya mamangda Sarabjit Haryana police ta surrender tawki irai numiki anganmada tamthina hatlaba Makhut kaklaba Nupa amagi Hakchang Haryana Delhi Singhu border da lerama thenaki Ashiba Hakchang du lomi sing sahi amasupna center gi farm law ahumgi mayokta lomi singna protest tarokliba mafam dumakta da lerama thengnaki nupa adu siksingi senglaba lining laisun gi lairik amabu usit thawoidaba kya utlingaida phakibani hain report kharana phungdoki taigumsung madugi official confirmation di laitri social media da thagalakpa video kya gi matungina nupa adu torture toraba matungna tamthina hatkhiba oibiyai sairak sida Punjab ki hanagi chief minister Prakash Singha badalna singhu border gi thawdo paring adubu condemn tawbuga loinana tamthina hatpa yauna hangoiningai oiraba crime adugi angle khudingmak misang mikhai naidana thijinanaba demand tawkhre haina su paw sina phongdorakli amazon hojiko inati paw su matang sa lusinjarage pathok sagibda soikhibla lankhibya yawrs myam ngakpigani matam gi maroi bi paw sing depth and update pizera kainisu channel asigi mekedi gi myam na thamjari and thank you